Online Manipur YouTube channel asibu yengbiriba mayam pumnu puamuka hanna taram oksari handamna maru iba paw awma update thamjage mosin bibadagi kongba turen khungnung dagi kongol karakre haujik fawbada sufam thokpa nungi chang yauna suraktabadagi turen singi iri tatladuna miyamna ising phangdabagi awaba mayuk ni ngai serakta kongba maru dagi hawrakhiba kongba turen bu taru tanana thambibagi mohota amor akai sing thathatuna mosin hanbadagi turen asigi ising khajiktang leirabasu pumtharakpaga loinana masibu sijenaruba miyoisingda phuri thungbada singba khudongchadaba kaya mayuk narakpaga loinana pumtharaba turen gi isingdagi kongol oina kakhalakpada awuba singna angakpa phawnakre turel asiga irin tatsilakpadagi kongba irong thong manakta ising kharadang oirabasu tungnanaba haiduna pan macha ama thingatuna hotnakiba mafam phawba lanna turen asidagi karakpa kongol singna mi amagi lep phawba thumna kakhalakre hairi sumnatagi turen khongnungda kongol karakpata natana masina kongba irong da samnariba imphal turen gi maril da phawba lansilakle hairi oirakliba phiwam asida turen asigi manakta leiba miyoi amana phongdorakhibada haukiba nongmani dagi hauraduna kongba irong thongkhong manakta pal ama thingatuna ising kharada oirabasu maukhalaknaba hotnarubada kongol oina kakhalakuna imphal turen phawba lansilakpana ising sijenabada khudong chahandre hairi kongba irongdagi ahal amana phongdorakpadasu turen asigi ising sijenarubada phurina singba thungba yaunare maram asina masigi ising sijenabada mipai poknare hairi maram asina oirakliba phibam asidagi kalhaunaba turen khongnung tengthokpagi mathautari masigi damakta manipuri lenga ki water resource loisangi mari leinaba minister amasung official singna laukhatpam tokpa thabuk sing laukhatpiyu haina phongdoknarakli aduga atop update amana mobile phone pokhaibada nupi macha ama sikre Kerala gi Thrissur sahi nipan surabi nupi macha amana mahakasi nariba mobile phone adu pokhai rakhibada sikre haina ngasi police na phongdorakre Kerala gi Thirubil Balmala da leiba Aditya Srina mobile phone adu sin nakibani numidang da mahakna phone adu sin naringai da ningthauka gi numidang pung taraga makhai rom tabada mahaki mamai da pokhai rakhibani haina police na pawgi agency Press Trust of India na phongdorakhi hairiba nupi macha adu mafam adu gi school da class 3 tamniba mahiroi amani police na case ama lokhatkre amasung thijanbagi thabuk chathari aduga miyam gi mafam na khanghanjaba haukiba tang taraga mapan tha mari in 2023 da pauche Isel Express ki heading the April tang 13 phawgi manung da miyam khangna singdorkadabani hairiba wafam adugi matang da M asoba aihakna lening thaukhori phaba Thaugulup Nambolgi secretary gi mafam da haijari madudi khunjani pan gi apunba mifam ama athuba matam da kaubiro matamadu da miyam gi mamang da aseng wafam singdu sengdok lage local newspaper da lening thaukhori phaba gi matik magun hanthaki gani aduga awai akum di tawjaningte RK production di social media platform amani aiga mari leinade khanganjariba M asoba video se yang bibagi damakta mayam pumna makpu amuka hanna thagachari anoba update amadi nungai raba wari gi damakta sedena sibunuk sibiduna subscribe to biramu thank you so much